ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠꯂꯣ? ꯑꯩꯁꯤꯕꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯐꯗꯤꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯈꯪꯗꯦ. ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐ ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯅꯪꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯥꯕ ꯂꯥꯏꯐꯗꯤꯕꯤ ꯅꯠꯇꯦ. ꯑꯩꯁꯤꯕꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯐꯗꯤꯕꯤꯔꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯈꯪꯗꯦ. ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯈꯪꯗꯦ. ꯅꯪꯒꯤ ꯀꯔꯤ ꯑꯙꯤꯀꯥꯔ ꯂꯩꯗꯨꯅ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯐꯕꯇ ꯗꯥꯏꯇ ꯂꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐꯕꯇ ꯗꯥꯏꯇ ꯂꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐꯕꯇꯒꯤ ꯗꯥꯏꯇ ꯌꯥꯗꯦ. ꯑꯗꯨ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯉꯥꯎꯔꯤꯅꯦ. ꯍꯩꯃꯥ ꯊꯥꯗꯣꯛꯑꯦ ꯀꯩꯗꯧꯔꯒꯦꯅꯦ? ꯊꯥꯗꯣꯛꯑꯦ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯛꯑꯦ. ꯍꯩꯃꯥ ꯕꯤꯅꯥ ꯏꯃꯨꯡ ꯀꯥꯗ ꯑꯝꯇ ꯄꯨꯁꯟꯁꯤꯁꯦ. ꯁꯦ 이mun다. 다도해, 다도해. ꯀꯔꯤ ꯇꯧꯔꯒꯦ? 그다음에 ꯍꯩꯃꯥ ꯁꯠꯇꯣꯛꯑꯒꯦ ꯊꯝꯖꯜꯂꯣ. ꯑꯗꯨꯒ 또 kum ꯊꯕ ꯉꯝꯕ ꯉꯝꯗ 또. 오케이. 오케이. 또 살아 펌들어. 오케이. 야, 예스. 야. 컷. good good 마 ꯀꯩꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. 이마 이봉 ꯀꯩꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯠꯂꯣꯅ ꯇꯝꯕꯤꯕ꯭ꯔꯥꯕ? 이마 누시비. ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ? ꯑꯩꯁꯤꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ? ꯁꯤꯁꯦ ꯏꯪꯅꯤꯡꯒꯦ ꯈꯜꯂꯝꯕꯅꯦ ꯁꯤꯁꯦ. ꯏꯪꯅꯤꯡꯒꯦ ꯈꯜꯂꯝꯕꯅꯦ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ. ꯁꯥꯒꯂꯕ ꯁꯥ ꯈꯨꯗꯤꯡꯃꯛ ꯎꯐꯨꯜ ꯑꯣꯟꯈ꯭ꯔꯦ. ꯁꯥꯒꯂꯕ ꯁꯥ ꯄꯨꯝꯅꯃꯛ ꯁꯥꯒꯂꯕ ꯁꯥꯅ ꯀꯥꯏꯈ꯭ꯔꯕꯗ ꯁꯥꯒꯂꯕ ꯁꯥ ꯀꯥꯏꯈ꯭ꯔꯕꯗ ꯑꯩꯗꯤ ꯍꯤꯡꯕ ꯀꯔꯤ ꯀꯥꯟꯅꯕꯒꯅꯤ? ꯑꯩ ꯁꯤꯅꯤꯡꯉꯦ. ꯑꯩ ꯁꯤꯕ ꯄꯥꯝꯃꯤꯉꯥ. ꯃꯃꯥ ꯃꯤ ꯇꯥꯒꯤꯅꯤ. ꯑꯩ ꯀꯩꯀꯣ ꯀꯨꯁꯨꯝ ꯇꯧꯔꯣ. ꯍꯩ 이비마 다도해 싹시 뿌는 자실라오. 이마, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ. 야디 이마가 뿌는 자실라오. 아무도 그라이 작가니 하려미. 이마,ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯃꯤ. ꯑꯗꯣ ꯑꯩ ꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ ꯏꯃꯥ. ꯉꯁꯤꯗꯤꯅꯦ ꯉꯥꯏꯕ ꯌꯥꯔꯔꯣꯏ. ꯅꯨꯄꯥ ꯃꯈꯣꯏꯗꯤꯅꯦ ꯑꯗꯨ ꯊꯦꯡꯅꯔꯦ ꯑꯗꯥ ꯊꯦꯡꯅꯔꯦꯗꯅ ꯃꯣꯏꯗꯤ ꯍꯦꯛꯇ ꯆꯥꯈꯤꯗꯣꯔꯤꯅꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯗꯅꯤ ꯃꯣꯏ ꯉꯥꯏꯕꯗꯅꯦ ꯆꯔꯥ ꯍꯦꯜꯂꯤꯁꯦ. ꯑꯗꯨꯅꯅꯦ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯤ ꯍꯥꯏꯔꯤꯁꯦ. ꯂꯥꯛꯑꯣ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ. ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯤ ꯃꯥ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤ. ꯈꯔꯁꯨ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯒ ꯆꯥꯔꯒꯦ. ꯑꯗꯣ ꯑꯩ ꯃꯥ ꯉꯥꯛꯇꯪ ꯉꯥꯏꯔꯒ ꯆꯥꯔꯒꯦ. ꯉꯥꯟꯕꯈꯩ ꯉꯥꯏꯔꯕꯁꯨ ꯉꯁꯤꯗꯒꯤ ꯉꯥꯏꯕ ꯌꯥꯔꯣꯏ. ꯉꯥꯏꯁꯨꯅꯦ. ꯑꯌꯣ. ꯅꯍꯥꯟꯒꯩ ꯉꯥꯏꯔꯁꯨꯅꯦ ꯉꯁꯤꯗꯤ ꯉꯥꯏꯕ ꯌꯥꯗꯦ. ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯅꯨꯄꯥ ꯃꯈꯣꯏꯗꯤꯅꯦ ꯃꯃꯥꯟꯅꯕꯒ ꯊꯦꯡꯅꯗꯅ ꯃꯃꯥꯟꯅꯕꯒ ꯑꯃꯒ ꯊꯦꯡꯅꯔꯦ. ꯑꯗꯨ ꯆꯥꯏ ꯑꯗꯥ ꯆꯥꯏꯅꯅꯦ ꯇꯧꯔꯅꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯅꯅꯦ ꯌꯥꯁꯤꯗ ꯀꯔꯤꯝꯇ ꯇꯥꯗꯅꯅꯦ ꯃꯣꯏꯕꯨ ꯉꯥꯏꯗꯨꯅ ꯃꯁꯤꯗꯅꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯤꯔꯤꯁꯤ. 맞바디 딸래. ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣ. ꯑꯗꯨꯗ ꯁꯤꯀꯣ. ꯉꯥꯏꯔꯒ ꯆꯥꯔꯒꯦ. 야래 사줬어요. 나와 할때. 너무
야야. 누가 더 먹어? 술 거. 자, 혹시 사마로 불러. 그래, 혹시. 혹시, 라디. ให้มาทาด้วยก็ได้ให้เป็นวิชาโบ 이마, 이마가 바본가다 와함다 하이사게나. Kari hai ki hai banu be ma. Kari ki no isha na de anu ko ri tu pom. La sida pamala. ลาล่ะสิพามาล่ะให้อยู่เนี่ยแกมตะกวยกันโนก็ได้ให้กี่ซา 김아, 나는 그게 하지야고. 김아, 나요. 김아, 아이, 김아는 먹는 거다. 나와. 그래. 우리가 먹어. 짱구리로. 그래, 그리고는 난 보이고, 나와, 판주나. 야, 이거. 내가 끝났다. 죽었어. 자, 들어가. Kau shalo dana. เบมาโซโซกูบิโร 호이마. 어머니, 사실 분은 사나봐, 거슬러다나. 호이마. 사실 거슬러. 그러니까 얘만 좀 더. 이거 누가 해? 네. 그래서 근데 지금 신주가 된한 비었고. 가다에 이거 어떤 거? 공원을 말이야. 아주 드레스도 괜찮은 거. 아주 나오고 이마, 바보. 아이가 시디 다독여 다 부스타오네. เฮ้ยก็ที่นู้นนั่งงางอยู่ตัวบ่ไอ้ยามนั่นตานิ่งเด็กโกก็ได้แต่โนมาตัวมินั่งหักแต่พันนั่นแหละอยู่ 이마가 바본 거는수 야야 왜야로. 다도이는수 호야 왜야로. ngasidagi 아이게 와리 퍼제나 사나니 아이게 와수 퍼제나 따니나 나 사나야나 사인다. 나이코 잣기 왜야로이. 다들 수 보셔야 시대이 원이 그냥 선내나 이거 원이 괜찮아. 아니 와서 저 따내나 이거 와서 괜찮아. 나 선내나 사죠. ngầu đấy hay nhá cần làm đi từ 다돼. 통시부터 한거 다돼. 짝시 싸들디 나 사도에는 손질을 리바. 제 다돼. 통시부터 한도 다돼. 누시박이 짜이나 강바다 그야 무겸 노하게 할바다 알기로 알기로 능붕악 비례 로신 기로 애기 더 모이시나 다도이 통제도 하고 다도이 싹스 싸저디 싹스 싸저디 사도에는 속설을 해봐. 나 사도에는 손질을 해봐. 세 통제도 하고 다도이 세 통제도 하고 다도이 아네 나도 근데 빨리 들어가네. 여기 동작으로 들어 이거서 카페 밤들어 밤들어 판매 연락 보고 다녀서 나선 거를 흘려요. 혹시 내가 농하고 그러네. 가자. 나 통분이 다도 이런 무시가 왜
마스가 거의 사용. 시장 하나 좀 하는 거. 아, 됐어. ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯅꯤ. 누구네? 지금 가면 돼. 마들리는 사과 돌아가. 내가 사과 다 전에. 혹시 뜨님이랑 무슨 감라지? ꯀꯥꯞꯊꯥꯏꯅꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩ ꯅꯨꯡꯁꯤꯅ ꯁꯨꯝ ꯌꯥꯎꯔꯦ ꯍꯥꯏ ꯑꯝꯇ ꯇꯧꯔꯕꯣ ꯍꯥꯏ ꯍꯥꯏꯌꯣ 다들 빠지 안 되라. 다들. Về mà Cho mà má Mày Kanga cái bài Manipur thà thôm chắc kiểu mà tôi Mà nung gì Bố sẽ không trả lời Tôi Chị mà sẽ Hi hả Mama con Mama hả Baba con rồi Baba con Oh nè ꯑꯩꯈꯣꯏ ꯆꯠꯄꯗ ꯃꯨꯁꯇꯣꯐꯥ ꯊꯦꯡꯅꯔꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏ ꯇꯧꯔꯣ ꯅꯨꯡꯉꯥꯏꯔꯤ ꯃꯥ Cái này thùng cái gì vậy Thôi em các ngài cùng Bà gì nữa ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯨꯇꯤꯡ ꯂꯥꯁ ꯗꯦ ꯑꯩꯈꯣꯏ ꯃꯥ ꯗꯥꯕꯩ ꯅꯥꯎ ꯌꯦꯡꯉꯣ ꯄꯥꯕꯨꯡ ꯏꯀꯨꯕꯣꯛ ꯑꯗꯨꯒ ꯁꯣꯕꯥ ꯌꯦꯡꯉꯣ 그나나. ꯁꯤꯅ ꯑꯣꯖꯥ ꯑꯣꯖꯥ ꯅꯣꯏꯅ ꯍꯦꯔꯣ ꯃꯥꯜꯂꯦꯗ Sine hero. Da Robinson. Nang to hi hero. Sina doctor. Kay doctor. Sina ay. Masina shooting loirani. Bye bye.